ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡ ꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯍꯦꯁ ꯃꯥꯁꯤ ꯌꯥꯝꯅ ꯆꯝꯕ ꯑꯉꯥꯡꯅꯦꯕ ꯃꯥꯁꯤ ꯌꯥꯝꯅ ꯆꯝꯕꯅꯦ ꯃꯌꯥꯝꯅꯗꯤ ꯁꯤꯗꯩ ꯍꯟꯗꯛꯀꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯃꯌꯥꯝ ꯆꯪꯅ ꯑꯗꯨꯝ ꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯃꯤꯡꯁꯦ ꯖꯥꯠ ꯌꯥꯝꯅ ꯐꯦꯁꯕꯨꯛꯇꯁꯨ ꯌꯥꯝ ꯍꯥꯏꯅꯔꯦ ꯑꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯁꯤꯀꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯑꯃꯃꯨꯛ ꯍꯥꯡꯅ ꯍꯣꯠꯅꯔꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯌꯨꯇꯨꯕꯔꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯅꯤ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯍꯧꯖꯤꯛ 100K ꯌꯧꯗꯧ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯦꯕ ꯁꯤꯗꯩ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯄ ꯂꯩꯄꯣꯟꯇꯦ ꯁꯤꯗꯩ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯂꯩꯇꯦ ꯃꯌꯥꯝꯅꯗꯤ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯨꯇꯨꯕꯔꯁꯤꯡꯅ ꯈꯪꯉꯝꯒꯅꯤ ꯐꯦꯁꯕꯨꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯣꯜ ꯇꯧꯕꯤꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯣ ꯕꯦꯛ ꯀꯃꯦꯟ ꯄꯤꯕꯤꯒꯅꯣ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯃꯛꯇꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯔꯁꯨ ꯑꯐꯕꯗ ꯈꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯕꯦꯛ ꯀꯃꯦꯟ ꯄꯤꯗꯅ ꯃꯤꯒꯤ ꯐꯦꯃꯤꯂꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡꯅꯦ ꯏꯅꯦꯗꯣ ꯌꯥꯝꯅ ꯐꯕꯅꯦꯕ ꯃꯍꯦꯁꯀꯤ ꯃꯃꯥꯁꯦ ꯌꯥꯝꯅ ꯐꯕꯅꯦ ꯌꯥꯝ ꯆꯝꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯕꯦꯛ ꯀꯃꯦꯟ ꯄꯤꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅꯅ ꯑꯩ ꯏꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯦ ꯃꯥꯁꯦ ꯇꯥꯟ ꯆꯥꯅꯅ ꯃꯥꯁꯦ ꯉꯁꯤꯁꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯄꯥꯝꯗ ꯍꯩꯔꯣꯛꯇ ꯂꯥꯛꯄ ꯑꯗꯨꯗꯩ ꯑꯩꯅ ꯉꯁꯤꯗꯤ ꯃꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯃꯁꯤ ꯑꯝꯇꯪ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯕꯅ ꯑꯩꯅ ꯉꯁꯤꯗꯤ ꯐꯝꯍꯜꯂꯒ ꯐꯥꯔ ꯊꯝꯃꯕꯅꯤꯀꯣ ꯃꯉꯣꯟꯗ ꯑꯝꯇ ꯍꯪꯒꯦꯀꯣ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯗꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯗꯒꯤ ꯑꯝꯇꯪ ꯈꯜꯂꯒ ꯍꯥꯏꯔꯣ ꯃꯌꯥꯝꯁꯤꯅ ꯅꯪꯁꯤ ꯌꯣꯡꯗꯤ ꯑꯗꯨꯝ ꯄꯜꯂꯦꯕ ꯌꯣꯡꯗꯤ ꯑꯗꯨꯝ ꯄꯜꯂꯦꯔ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜꯁꯨ ꯀꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯁꯨ ꯀꯛꯄꯤꯈ꯭ꯔꯦ ꯍꯟꯇꯛ ꯅꯧꯅ ꯍꯥꯡꯉꯤꯕ ꯆꯦꯅꯦꯜꯁꯤꯅ ꯑꯍꯨꯝꯁꯨꯕꯅꯦ ꯍꯟꯇꯛ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯄꯁꯨ ꯍꯧꯖꯤꯛ ꯌꯥꯗꯕꯤ ꯂꯩꯔꯤꯕ ꯅꯨꯃꯤꯠ 13ꯒ 4ꯃꯨꯛ ꯂꯩꯔꯒ ꯑꯣꯟꯊꯣꯛꯁꯦꯅ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇ ꯑꯗꯣ ꯅꯨꯃꯤꯠ 14 ꯍꯦꯛ ꯂꯩꯕꯒ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯃꯤꯡꯁꯦ ꯆꯦꯟꯖ ꯇꯧꯔꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩ ꯃꯤꯡ ꯊꯣꯜꯂꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯌꯣꯡꯗꯤ ꯂꯣꯏ ꯄꯜꯂꯦ ꯍꯣꯏ ꯌꯣꯡ ꯅꯤꯡꯊꯧ ꯍꯥꯏꯅ ꯁꯨꯝ ꯊꯣꯜꯂꯒꯦ ꯃꯌꯥꯝꯀꯣ ꯃꯌꯥꯝ ꯈꯪꯉꯦꯗꯅ ꯍꯟꯗꯛ ꯃꯥꯏ ꯑꯅꯧꯕꯁꯦ ꯌꯣꯡ ꯅꯤꯡꯊꯧꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗꯩꯗ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯃꯌꯥꯝ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯈꯨꯠꯄꯤ ꯑꯃꯃꯝꯗꯤ ꯅꯝꯕꯤꯔꯝꯃꯣ ꯃꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯤꯡꯀꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯆꯦꯅꯦꯜ ꯀꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯚꯥꯏꯔꯦꯜꯁꯦ ꯃꯌꯥꯝ ꯆꯠꯂꯦꯕꯀꯣ ꯑꯗꯒꯤ ꯀꯃꯦꯟꯁꯨ ꯌꯥꯝ ꯐꯖꯅꯕ ꯑꯃꯛꯇ ꯕꯦꯛ ꯀꯃꯦꯟꯁꯤꯅ ꯅꯝꯅ ꯎꯏꯕ ꯑꯐꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯐꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤ ꯃꯅꯨꯡꯗ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯔꯤ ꯂꯩ ꯑꯗꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯐꯨꯕꯤꯔꯒ ꯍꯥꯏꯗꯤ ꯃꯍꯩꯁꯦ ꯈꯤꯇꯪꯁꯨ ꯍꯩꯅꯤꯡꯉꯥꯏꯒꯤ ꯇꯥꯛꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯖꯥꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯣꯖꯥꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯐꯨꯔꯛꯄꯅꯦ ꯍꯥꯏꯒꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕꯨꯕꯗ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯐꯨꯔꯛꯄꯗꯣ ꯀꯩꯗꯧꯕꯤ ꯁꯥꯎꯔꯨꯗꯣꯏꯅꯣꯅ ꯈꯟꯇꯣꯛꯄꯒꯨꯝ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯤꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯎꯕꯁꯨ ꯂꯩꯖꯗꯦ ꯀꯣ ꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯎꯅꯤꯡꯗꯕꯗꯒꯤ ꯀꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯎꯅꯤꯡꯗꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯃꯇꯝ ꯑꯃꯗ ꯏꯔꯥꯡꯒꯤ ꯃꯇꯝꯗꯗꯤ ꯏꯅꯥꯎꯁꯤ ꯌꯥꯝ ꯊꯥꯒꯠꯅꯈꯤꯕ ꯏꯔꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯌꯥꯝꯗꯨꯅ ꯀꯨꯀꯤ ꯈꯔ ꯉꯥꯡꯉꯨꯕ ꯃꯇꯝꯗꯗꯤ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝ ꯊꯥꯒꯠꯅꯈꯤ ꯃꯇꯝꯗꯨꯗꯅ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯐꯅꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯒꯤ ꯐꯅꯕ ꯉꯥꯡꯕ ꯃꯇꯝꯗꯅ ꯃꯥꯕꯨ ꯑꯗꯨ ꯌꯧꯅ ꯊꯥꯡꯒꯠꯈ꯭ꯔꯒ ꯍꯧꯖꯤꯛꯁꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯃꯌꯥꯝ ꯆꯪꯅ ꯀꯩꯒꯤ ꯇ꯭ꯔꯣꯜ ꯇꯧꯕꯤꯔꯤꯅꯣ ꯁꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯅꯪꯒꯤ ꯃꯣꯠꯇꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤꯁꯦ ꯑꯩ ꯃꯣꯠꯇ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯃꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯅꯨꯡꯁꯤꯕ ꯃꯤꯅꯗꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯥꯏꯔ ꯅꯝꯃꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯨꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯁꯨ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯈꯪꯗꯗꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯔꯒ ꯆꯥꯕ ꯀꯩꯗꯧꯒꯦ ꯑꯗꯨ ꯇꯧꯕ ꯀꯩꯗꯧꯒꯦꯅ ꯃꯌꯥꯝ ꯍꯥꯏꯗꯣ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯦꯕ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯍꯣꯠꯅꯕꯒꯨꯝ ꯃꯥꯏꯁꯨ ꯃꯥꯒꯤ ꯆꯥꯟꯅꯖꯕ ꯊꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯁꯤ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯃꯥ ꯁꯤ ꯁꯤꯟꯐꯝꯅꯦꯅ ꯈꯜꯂ ꯆꯪꯉꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯁꯤꯟꯐꯝꯅꯦ ꯈꯜꯂꯒ ꯆꯪꯉꯤꯕ ꯃꯉꯣꯟꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯆꯩꯕ ꯊꯥꯡꯕ ꯇꯧꯕꯗ ꯍꯣꯏ ꯉꯥꯛꯇꯪꯗꯤ ꯆꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯍꯟꯅꯕ ꯂꯩꯔꯣꯏꯕ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯀꯅꯦꯕ ꯁꯤ ꯄꯣꯠꯁꯤꯗꯤ ꯃꯥꯒꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯃꯥꯏ ꯄꯥꯝꯖꯕꯗꯨꯒꯤ ꯂꯥꯏꯟꯗ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯗꯤ ꯌꯨꯇꯨꯕꯇ ꯐꯪꯕ ꯁꯦꯟꯁꯦ ꯌꯥꯝꯅ ꯐꯪꯕ ꯀꯩꯁꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯈꯔ ꯈꯛꯇꯪꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯇꯨꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯊꯃꯣꯏꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯃꯃꯝ ꯂꯩꯕ ꯄꯥꯝꯖꯕꯁꯦ ꯍꯥꯏꯗꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯤꯅ ꯐꯨꯠꯕꯣꯜ ꯄꯥꯝꯖꯕꯒꯨꯝ
haidi khoi manipur film da gokun pama mina gokun kaiku pama mina kaiku ko mayam leidana adi ba heroine da sum example ni ko bala pamba kamala pamba ko gi soma pang mayam leidana adugi type da aina adi pamja ba je youtube chine ba haidi siga mayam na yamna sen yam phang ma gi type da yam khambi ba si yari makai to bi gano ko aina yamna sum kai ha ta da pamja ru gi wa mayam bung ha tang oju ko gi video ji anga potha ni damak ta ko kai ha ta mayam da seba to ge na thukchar pne youtube si am pamja ru Hesoi gi diko ima baba kaka adagi ichan adagi nangi loinabi noi loina nushina lei haiba adu mayam nu hen urang ne moi mung sa ka tik nushina bane ai jan pi ne na ai thaga pe ante ai jan pi ne suma gi halaman da kai da bane halaman na suma yamna lu na taweba adagi ini hoi ngasi bo ma ji macha da thamane adu gi mari du ni hen bane na moi mung gi family gi ul ni ba kana gu mom ta family pun ut pa du di kada ji ne imung afa fa da unam ne du isai gi youtuber am na isai gi content nu khana ta na suma ne family ga ut pa ji yam nu shi bane ba hujik matam ne de moi ji family gi nu shi na ba ka di asi mu nu shi de moi mu oi do ne ba aduna masai si de da bet comment pi do hum nu ngai ja da bai da re ko ada nu shi bo oi su nu shi da bo oi su yeng bi nu nu shi da ba ne yeng bi ru nu shi ba ne yeng bi ro ada nu shi dra su comment do to wi ru ro no ba ada yeng de har ga yeng ka comment bi san ba di yeng de ba na ai bet comment pi re bi sinau jing da ke gum ta ni ai ai yonda to ki mati nuai ta na le je ai no moi da yam phatta ba thabak taw ru ju leite yen da bi ta ai yonda yam yeng da bi ta ta ngang phase ai noi gi kai gum ta kai no taw bu lai tri ai yonda nuai ta bu lai su inau ibu nang chi nuai te si taw bu ko kanu fajana itai masang war gam fajana haibiro fatta bai de dum isole phabai su isole si hajage ngapi do le ra bane phabana ngapi ka ne fatta bana semdo khini ado akoi miwa ma sen na de dum aphaba su fatta su semdo senjin tawraga adulaina aidi mayam na kanu sawnyam ba kaya le ra su nungai ta ba kaya le ra su ado kai su khala da bida inau jigi magi support kitang ni tawbiyo ai adum nungai ja de ko hairok ta lak se bani ado khoi sei mana kai no video ta taw je ko se ha da ko ara to minare sida kai ba soi ki balan ki ba wahai wata mayam yaw khau su ki gung ki ma ki de ngapiyo ai mayam da ai video horo ko su aina youtube channel ja hanga ko su mana yam support to bi mana yam kan ho da bi ge ba arna ma ngasi ma ji awa ba ta kan da ai ju ai di yam ba yam da ai ju ma ge awa su tang mayam da share to ni bai ni ko yam na ma ni ju ai kan thawai wi gi ni na ai ni ju mai awa da tang mayam da share to ngam na bai da mo ta ai video ji san ja ba ne